Channel asina mayam taramna oksali. Ngasigi video si hingliba amadi laikhidraba miyoi amataga mari leinajade. Irang ase chokthara miyoi singidamang hak pothanan boina semjaba video ni. Aduga loinana artist sing asi talamdana sound dubbing torga hapaga sembagi damak artist sing na warawiroi. Guess yam tang torakero gari se manung thaujan se swai si gari yam bange haibani ni CCTV camera si yadra jala ho mi le bro O kana no press ne mo hange noi la ba hoi tamo changolo noi ngai da khoi sadi ui le ram ni ne Sir, media kangu do yore. Oh, chango. Yani, som de election biro. Otombo, kopi ani khakta poro hai. Noina ai una se harisi bukari matangi no. Sir handaki daily khongse tu da Sir hoina thambiram ba wafam dugi matang da khangjage na lakpane Lebaki irang sigi matangda Defense Minister Rajnath ji gi mafamda Aikoisi Delhi da laktar su yabani. Irang asi Manipur sarkar na kan honarabasu hauju phawba losin bangam dana leiri. Irang asi center gi mateng yaugdana di losin bangam moidori. Irang asi solve tongnana ba Manipur gi youth amadi miyam gi apam bagi matung ina Delhi da lakhibani haiduna Defense Minister da hairam libani. Sir adudi moina dandi oina lakpa malamoidra aduga hairu riba wafam aduna Sir hoibu yang na daita leitaba mi ama oina khalamoidra Aina hairuri base Delhi si yaugdrabadi thaba amata oidi haiduna Delhi si saholibani ne Manipur se rule of law leitre center na honadradi ngamaroi haiduna hairuri mine Sir na rule of law leitre haiduna di Sir na PR thamba pambaga chap manare ne dudia Aina khara phanaba na hairuri dudi PR thamningbaga chap manaramane ne opposition naga hairaga aikoina yetkadabani ne onana hairure ne adudi Akoi su makoi uragane ithak hek thagatline aduga mana state na popi manghalu hairak lagadi popi manghan bada IAF season agani haibagi matang da hanglu bada madu madi knowledge leite na harine Sir handak Delhi da pulap sanguraga warep amata lawdana lakhibagi matang dudi Akoi minister M.L.A khaktana karamna warep lawbangam duino CMD yaugdana Sir sigi matang se youth chingsu yang wana hona jaraga warep amata lawhidabagi matang dubu ai bema akoi su munnaung ta khallugi ge haiduna haleibani makok maru yaungna setragadi akoi na chalubagi kari kanaga duino hoi mafam si irang su kallibani na hek thadok tu na chatpa yadaba su oramba yai aduga regional party ama semaga CM pham thado han se haibase CDI isa makki hoina su yajaningde adubudi resign tobu yaningde na phayom sepa nupa ama tharo ondana tawridudi Sir akhoi mu yogjagrage phare wakai nungai yaursu noina semdu ko fani sir paktangna na thariba popi sing manghanana ba defense minister na Indian Air Force ta order pi khare mahesor thona Thoi nga luina lorubari potugadi asigadi yam khedarine Sir nahan na knowledge leite na hare hai aduga ngasina popi manghanana ba Air Force ta order pi khare na hare isini Thoi yam kana naduna leiraba mi amabu phanabagi damakta doctor na chin khara thibadi pap nate anaba dubu thune hena phanabagi damakta layeng makhalamani haidul khangadabani aduna thoi akhoi gi di moina harakba khudimak singado akhoi di paw amani khanna hairi I harakte thidana hapata bani ne ado DIPR dagi lawraga hapo haibam sulegi mi sir adu su chumi biba phamu yani sir biba thoi nakhoi ani no honaduna akhoi gi channel chida anoba program ama special oina anoba program ama hapsan chira khali karamba program no sir hojik thokliba irang asigi khalaga chingni tami akhoi isilinauni aduna
Manipur sida nungsi chanana akoi punna hingminnaba yananaba porgane. adu yam kanagadrana khali adubu kuki gi miyoi kharanadi makhoina taliba separate administration se phangdri phawbodi makhoina lan tawgunina adum haidana leirijini ne Makoina adu ta haidunda lei. Madu piroi haiduna aadagi su hairakraba natro. Hojikti center su fazana khangabane. India si thugainabagi damakta forendagi mateng lawrami haibase. Sir, nahan phabadana loi haidoamani da sir. ena yena aikhoi gi maru aiba mi phaba horak laba mana mathang mathang haithok laklabadi aikhoi kari tawki tara ꯄꯣꯄꯤ ꯁꯨ ꯂꯣꯏꯅ ꯀꯛꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯅꯦ tudani aikhoi chapa thakba khangtana leiribsi adungonda su asiromdagi lakpa khara hanthokhrene aikhoi ngongi drug singsu pangphada phakhrene ꯑꯦ ꯅꯪ ꯂꯝꯀꯥꯗꯒꯤ ꯑꯃꯨꯛ ꯆꯦꯟꯊꯣꯛꯄꯔꯥ CBI na student singbo hatban phakre kari phathokkhre haiba ai shilongda leiba zararoi Israel da chathokhrage ꯉꯥꯏꯈꯤꯌꯣ ꯉꯥꯏꯈꯤꯌꯣ ꯆꯦꯜꯂꯁꯨ ꯄꯨꯟꯅ ꯆꯦꯟꯒꯗꯧꯕꯅꯤꯅꯦ ꯑꯩꯁꯨ ꯍꯤꯡꯇꯣꯛꯀꯗꯕ ꯃꯥꯟꯗꯦ ai kadai chengane